ngasi anganba ayuktagi hauna Kuki militant singna Moreda leba state security singda bom amadi nongmai kapsinduna Landarakhre batungda Bishnupur district ki Irengbam amadi Ningthaukhong kha khunau dasu nongmai kapsilakre tungda Imphal East district ki Sinam kom amadi Nongpok Keithelmanbi gi area dagi su maitai khun singda nongmai kapsilaktuna Landarakhre IT News na thogdok thokphum singdagi fangba pauda ngasi nungthil pung anirom tarakpada Kuki militant singna Tingkhai khunau dagi Nambol police station ki manung chanba Irengbam khunda nongmai round kaya kaptharaki haire thogdok thokphum da state force amadi central force sing changsinduna khut hanbaga loinana nakalani gi marakta khut thoknaki thogdok adugi matangda khunja amana phongdorakpada miyam asibu GR na ngakli haiduna makhoina chingkhong nakna lobukta chattuna Jaru lokatnaba khonggatlaga pairingaida laumi singi maikai tamna nongmai kaplakhibani laumi singadu laurida paktharaga makhoi gi pochai sing hundoklamlaga yum yongnaba chelakhibani haiki nakalamarom nungthil pung taruklom tabada Thinungei amadi Phubala gi maningda leiba hautak KK hautak amadi Ningthaukhong kha khunau dasu atopa thangnana leiba Kuki khulsingdagi nongmai kapthaba horakhibaga loinana Imphal East ki Sinam kom amadi Nongpok Keithelmanbi dagi su maitai khunsingda nongmai kapsilakre haire